JDU MLA Abdul Nasir na Bihar CM Nitish Kumar Unakhre ngasi Patna da leiba CM House ja Manipur gi amatangai raba JDU MLA Mla Abdul Nasir amadi JDU National President su oiriba Bihar gi CM Nitish Kumar ga Unakhre Bihar Assembly Session chathaningai manungda minute 15 mu unakhiba aduda JDU North East in charge Afaq Ahmad su saruyaki Assembly session loibaga ngasi evening the National Working President Sanjay Jaga loinana Manipur gi matang dasu kupna khanaki Manipur gi anoba political development asiga mari leinana JDU na kari karamba thodang logani haibe gi matang yauna hiram kaya gi matang dasu kupna khanaki Ningsing bayai Manipur da matam kuina President rule lairuraba matungda nauna semlakhiba anoba lengap asida NDA partner pumnamaki minister fanglaga JDU khaktamaki oina hoju fawa pidribani Meeting asina Manipur da lengak londa kari ohong balak payai JDU gi apunba MLA taruki manungda manga BJP da join tokraba matungda leihoriba amatangairaba MLA Abdul Nasir gi mafamda Manipur gi anoba lengak ta karamna pirakadagi yengbatari